ꯊꯥꯁꯤꯒꯤ ꯇꯔꯥꯃꯥꯄꯟꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩꯗ ꯁꯣꯛꯅꯈꯤꯕ ꯂꯥꯟꯐꯝ ꯑꯃꯗ ꯌꯥꯋꯜꯂꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯃꯣꯏꯔꯥꯡꯊꯦꯝ ꯅꯅꯥꯎ ꯑꯇꯣꯞꯄ ꯃꯤꯡ ꯉꯝꯕ ꯆꯍꯤ 35 ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕꯗ ꯂꯨꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯂꯧꯂꯨꯞ ꯔꯤꯄꯥꯛ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ ꯔꯦꯗ ꯑꯥꯔꯃꯤꯅ ꯌꯥꯋꯜꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯂꯗꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟড ꯄ꯭ꯔꯣꯄꯥꯒꯦꯟꯗꯥꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯣꯐꯤꯁꯥꯔ ꯃꯉꯥꯜ ꯈꯨꯃꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯄ꯭ꯔꯥꯏꯚꯦꯠ ꯃꯣꯏꯔꯥꯡꯊꯦꯝ ꯅꯅꯥꯎ ꯂꯨꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯂꯧꯂꯨꯞ KYKLꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ ꯃꯤꯌꯥꯝꯒꯤ ꯌꯥꯋꯜ ꯂꯥꯟꯃꯤ MYLꯒꯤ ꯑꯆꯪꯕ ꯂꯥꯟꯃꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯗ ꯌꯥꯋꯜꯒꯤ ꯃꯄꯨꯡ ꯐꯥꯕ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯂꯤ ꯑꯃꯗꯤ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯆꯠꯊꯔꯛꯂꯤꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤꯗ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯨꯠꯊꯠꯅꯕ ꯊꯧꯑꯣꯡ ꯀꯌꯥ ꯉꯁꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯏꯔꯝꯗꯝ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯄ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯏꯪ 2025ꯒꯤ ꯄꯥꯎ ꯂꯧꯗꯨꯅꯕ ꯏꯝꯐꯥꯜꯗꯒꯤ ꯆꯠꯈꯤꯕ ꯄꯥꯎꯃꯤꯁꯤꯡ ꯄꯨꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯕꯁꯇ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯀ꯭ꯋꯥꯜꯇꯥꯕꯤ ꯌꯧꯔꯝꯗꯥꯏꯗ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯑꯁꯤꯃꯛ ꯏꯔꯝꯗꯝ ꯑꯁꯤ ꯃꯨꯠꯄꯒꯤ ꯇꯥꯡꯀꯛ ꯌꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯗ ꯍꯩꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯥꯟꯅꯅ ꯂꯣꯟꯅ ꯀꯪꯂꯩꯄꯥꯛ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯐꯣꯡꯅ ꯃꯨꯠꯊꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯁꯥꯒꯠꯃꯤꯟꯅꯗꯨꯅ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕꯒꯤ ꯐꯤꯔꯦꯞ ꯂꯧꯕꯒꯤ ꯇꯥꯟꯖꯥ ꯌꯧꯔꯛꯂꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯅꯤꯡꯇꯝ ꯌꯥꯋꯜꯂꯣꯏ ꯑꯁꯤꯒꯤ ꯀꯠꯊꯣꯛꯄ ꯉꯝꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨ ꯄꯥꯔꯇꯤ ꯑꯁꯤꯅ ꯑꯃꯗꯤ ꯃꯁꯤꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ ꯔꯦꯗ ꯑꯥꯔꯃꯤꯅ ꯆꯥꯎꯊꯣꯛꯆꯩ ꯑꯃꯗꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯂꯤ꯫ ꯅꯤꯡꯇꯝ ꯌꯥꯋꯜꯂꯣꯏ ꯄꯥꯊꯧ ꯑꯁꯤꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯅ ꯅꯪꯍꯧꯔꯤꯕ ꯑꯋꯥꯕꯗ ꯄꯥꯔꯇꯤ ꯑꯁꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯁꯔꯨꯛ ꯌꯥꯔꯤ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯅ ꯅꯪꯍꯧꯔꯤꯕ ꯀꯥꯏꯅꯕꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯑꯁꯤꯗ ꯄꯥꯔꯇꯤ ꯑꯁꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫